ꯌꯥꯝꯅ ꯏꯔꯥꯡꯁꯤ ꯇꯧꯋꯦ ꯍꯥꯟꯅꯗꯒꯤ ꯁꯥꯔꯣꯏꯅ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗꯩꯁꯤꯗ ꯗꯤꯄ꯭ꯂꯣꯏ ꯇꯧꯕꯤꯔꯝꯃꯗꯤ ꯆꯥꯝ ꯆꯅꯤꯗꯪ ꯑꯗꯨꯁꯨ ꯊꯣꯛꯑꯣꯏꯗꯕꯅꯤ ꯍꯧꯖꯤꯛꯀꯤ ꯊꯣꯛꯏꯕ ꯀꯩꯅꯣ ꯕꯣꯔꯣ ꯀꯩꯀꯥꯗꯣ ꯍꯧꯖꯤꯛ ꯃꯩꯇꯩ ꯐꯥꯔꯒ ꯍꯧꯖꯤꯛꯐꯥꯎ ꯀꯔꯤꯝ ꯈꯪꯗ꯭ꯔꯤꯅ ꯀꯔꯤꯝ ꯈꯪꯗ꯭ꯔꯤ ꯃꯣꯏꯒꯤ ꯀꯥꯏꯗ ꯂꯩꯒꯦ ꯈꯣꯠꯀꯦꯁꯦ ꯑꯗꯨꯒꯤ ꯃꯃꯥꯡꯗꯩ ꯁꯥꯔꯅ ꯃꯌꯥꯝ ꯂꯧꯈꯠꯄꯤꯕ ꯁꯥꯔꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯂꯣꯀꯦꯜ ꯑꯦꯝ.ꯑꯦꯜ.ꯑꯦꯅꯦꯅ ꯑꯩꯈꯣꯏ ꯏꯄꯥ ꯑꯃ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯀꯠꯐꯝꯅꯦ ꯑꯗꯣ ꯁꯥꯔꯒꯤꯁꯨ ꯇꯧꯐꯝ ꯊꯣꯛꯄ ꯈꯇꯪꯗꯤ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯁꯥꯔ ꯑꯩꯅ ꯍꯥꯏꯕꯗ ꯆꯠꯄ ꯌꯥꯕꯗꯤ ꯂꯩꯇꯦꯗꯅ ꯑꯩꯗꯤ ꯃꯈꯣꯏꯗ ꯁꯔꯀꯥꯔꯒꯤ ꯑꯆꯧ ꯑꯁꯪꯁꯤꯡꯅ ꯍꯥꯏꯕ ꯅꯠꯇꯅꯗꯤ ꯑꯩꯒꯤ ꯂꯩꯇꯦꯗꯅ ꯃꯣꯏꯅ ꯍꯥꯏꯔꯤꯕ ꯑꯗꯣ ꯐꯥꯈꯤꯕ ꯃꯣꯏ ꯇꯧꯁꯤ ꯁꯥꯔ ꯀꯔꯤ ꯀꯦꯝꯗ ꯂꯩꯕꯅꯤ ꯁꯦ ꯔꯦꯅꯤ ꯀꯦꯝꯗ ꯂꯩꯕ ꯁꯦ ꯂꯩ ꯑꯗꯒꯤ ꯂꯩꯍꯧꯔꯤꯕ ꯁꯥꯔ ꯄꯨꯂꯤꯁ ꯃꯅꯨꯡꯗ ꯃꯌꯥꯝꯗꯣ ꯁꯥꯔ ꯆꯠꯅꯔꯒ ꯀꯦꯝꯗ ꯂꯩꯕ ꯑꯩ ꯉꯔꯥꯡ ꯗꯤꯜꯂꯤꯗꯒꯤ ꯉꯁꯤ ꯂꯥꯛꯄꯗꯣ ꯀꯔꯤ ꯇꯧꯕ ꯌꯥꯕ ꯃꯌꯥꯝ ꯇꯥꯟꯅꯔꯒ ꯍꯧꯖꯤꯛ SP ꯒꯤꯁꯦ ꯐꯝꯗꯣꯔꯤꯃꯦꯕꯀꯣ ꯐꯝꯃꯒ ꯑꯇꯩꯁꯨ ꯂꯥꯏꯟ ꯈꯔ ꯁꯤꯟꯗꯣꯔꯤꯃꯦꯕ ꯑꯗꯨꯒꯤ ꯂꯥꯛꯄꯅꯤ ꯑꯗꯣ ꯃꯅꯨꯡꯗꯒꯤ ꯁꯨꯝ ꯁꯥꯔ ꯄꯨꯊꯣꯛꯄꯤꯗ꯭ꯔꯒꯗꯤ ꯍꯧꯖꯤꯛ ꯑꯗꯨꯒꯤꯁꯨ ꯋꯥꯔꯤ ꯁꯥꯗꯣꯔꯤꯃꯤ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯩ ꯈꯛꯇꯅ ꯂꯣꯏ ꯉꯝꯕ ꯅꯠꯇꯦꯕ ꯁꯣꯝꯗꯁꯨ ꯁꯤꯒꯤ ꯖꯤꯔꯤꯕꯥꯝꯒꯤ ꯗꯥꯏꯠꯇꯁꯦ ꯑꯩꯉꯣꯟꯗ ꯄꯤꯕ ꯅꯠꯇꯦ ꯃꯤꯁꯨ ꯋꯥꯔꯧꯕ ꯌꯥꯏꯀꯣ ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯔꯥꯟꯕ ꯁꯤ ꯔꯦꯀꯣꯔꯗꯤꯡ ꯇꯧꯁꯨꯅꯨ ꯇꯧꯔꯣ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯑꯩꯉꯣꯟꯗ ꯑꯣꯊꯣꯔꯥꯏꯖ ꯀꯔꯤꯁꯨ ꯄꯤꯕ ꯂꯩꯇꯦ ꯉꯁꯤ ꯐꯥꯎꯕꯗ ꯖꯤꯔꯤꯕꯥꯝꯗ ꯁꯤ ꯏꯔꯥꯡ ꯂꯩꯔꯦꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯉꯁꯤ ꯐꯥꯎꯕ ꯁꯤ ꯆꯠꯂꯣ ꯍꯥꯏꯕ ꯂꯩꯇꯦꯕ ꯑꯩ ꯂꯥꯛꯏꯁꯦ ꯑꯩ ꯄꯔꯁꯣꯅꯦꯜꯗ ꯂꯥꯛꯄꯅꯤ ꯉꯁꯤꯁꯨ ꯑꯩ ꯄꯔꯁꯣꯅꯦꯜ ꯂꯥꯛꯄꯅꯤ ꯀꯣ ꯑꯁꯣꯝꯗꯒꯤ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯏꯃꯒꯨꯝꯕ ꯁꯥꯟꯇꯤꯒꯨꯝꯕ ꯇꯥ ꯁꯔꯠꯒꯨꯝꯕꯗ ꯄꯤꯕꯅꯤ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯄꯤꯕ ꯂꯩꯇꯦ ꯉꯁꯤ ꯐꯥꯎꯕꯗ ꯅꯪ ꯆꯠꯂꯣ ꯍꯥꯏꯕꯗꯤ ꯋꯥ ꯑꯃ ꯍꯥꯏꯗꯦ ꯑꯩ ꯊꯃꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯕꯅꯤ ꯑꯩꯒꯤ प्रजाꯒꯤ ꯋꯥ ꯉꯥꯡꯕꯗ ꯑꯩꯒꯤ MLA ꯅꯤ ꯑꯩꯒꯤ ꯋꯥꯍꯩꯁꯤꯡꯅ ꯀꯔꯤꯁꯨ ꯆꯠꯄ ꯅꯠꯇꯦ ꯑꯩ ꯍꯥꯏꯕꯗ ꯄꯤꯌꯣꯟ ꯑꯃ ꯆꯠꯀꯗꯕ ꯅꯠꯇꯦ ꯀꯣ चीफ मिनिस्टर नत्रग अतुप गवर्नमेंट की हायर अथॉरिटी अमर नंग चलो नंग सिरसु सिलो नंग मफम अनि मत सत मंग मेनी चलो है ngasi ba haide na su noi kem da la paden haidro haidna ai thamoi nungai tabane maram ai gi shakti se samna haibada hojik DC aina haibada asom dagi haigado mi singna sumaina ekoi gi authority ni ai uthare hairgadi DC suta gani ai khatana haibada di ai gi wa lode ngasi fa da lode bane इमा इबन मयाम ने इंक्वायरी तौर पर यंग दे आई मतों तनी आई लाइरी से आई याम तोर का लाइबनी प्रजा न थगत पगी इकाई खंगर लाइबी वानी आई तसी लाई कैसी होती साइडा हाय बजु पेन बजु सारना आई की प्रजा कंदा अभी तो बगी नतर आई लाइसी नतर आई ला फम आई लाओ या आई तसेंगना अंगांग सिंगी फोटो यंग बदे तुम बगम तबनी आई नोई थाजरो मिट्टी पीता अपनी सा आई हिंसा आई शु जा इशू लाइब मीनी आई की थमोई पाले आई मी की आवाज केंद्र लेरी बजिंग असोना ना मयाम लोइन चा दन मोय मयाम से नुआई तब खलाव सही लोइन तारे आई से हा ग जाउर ग कोन मयाम फोन जंग मिद ग साइड आई होजी आई दरकार तरह बेकार संगे आई बेकार संग आई DC da sunga nang wari sare tabi abu wara ba politisi wat wang nang nang no ba ai check de SP to wari sare ꯈꯔ ꯊꯥꯡꯒꯠꯄꯤꯌꯣꯕ ꯉꯁꯤ ꯐꯥꯎꯕ ꯈꯣꯂꯥꯏ ꯑꯃꯐꯥꯎ ꯇꯥꯗꯦ ꯃꯁꯥꯒꯤ ꯊꯥꯡꯒꯠꯄꯤꯌꯣꯕ ꯁꯥꯔ ꯂꯥꯎꯕꯤꯌꯨ ꯑꯩꯈꯣꯏꯁꯨ ꯏꯟꯅꯖꯒꯦ ꯄ꯭ꯔꯖꯥꯒꯤ ꯑꯣꯏꯅ ꯂꯥꯎꯕꯤꯕ ꯑꯁꯤꯗꯩꯁꯤꯗ ꯑꯩꯒꯤ ꯃꯤꯒꯤ ꯅꯥꯏꯗ ꯃꯥꯅ ꯑꯗꯨꯗ ꯄꯋꯥ ꯅꯠꯇꯕ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯂꯥꯎꯕꯤꯌꯣꯕ ꯁꯥꯔ ꯃꯌꯥꯝꯗ ꯑꯩꯈꯣꯏꯁꯨ ꯏꯟꯅꯖꯒꯦꯕ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯂꯥꯎꯕꯤꯌꯣꯕ ꯈꯣꯂꯥꯎꯗ 이거는 사람만 하비고 누가 하이에나 나가고 왔다는 사람은 원점 또 사진나 더 타고 있는 더 그냥 이 방법자 아무 있는 동 그러면 사진이 예민한 사람은 술에 저희는 피한다고 맞진 수도 삐러가네 거의 뿐 남들 레미네서기 아니 뭐 이따롱 망이 지지 사나 가라이다 레비다 엄니 거기 거기 암는 농아게 인강 픽 받진 눈 암 농아 그것이 누아이 때문에
ꯑꯩꯈꯣꯏꯁꯨ ꯃꯤꯠ ꯇꯥꯒꯅꯤ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯀꯔꯝꯕ ꯃꯣꯏꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯄꯨꯝꯅꯃꯛꯅ ꯀꯞꯄꯤꯕꯁꯤ ꯃꯁꯥ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯄꯤꯛꯀꯁꯤꯡꯗꯣ ꯃꯣꯏꯅ ꯀꯩꯁꯨ ꯈꯪꯖꯗꯕ ꯑꯉꯥꯡꯁꯤꯡꯗꯣ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯕꯁꯤꯗꯤ ꯌꯥꯝ ꯈꯔꯕ ꯅꯨꯡꯉꯥꯏꯇꯦ ꯑꯉꯥꯡꯁꯤꯡꯗꯣ ꯁꯨꯃꯥꯏꯅ ꯇꯧꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯁꯤꯡ ꯑꯗꯨꯁꯨ ꯅꯨꯄꯤ ꯑꯉꯥꯡ ꯌꯥꯎꯔꯛꯏ ꯃꯣꯏꯒꯤ ꯃꯔꯥꯡ ꯂꯩꯇꯦꯕ ꯄꯣꯁꯄꯥꯔꯇꯝ ꯇꯧꯕ ꯆꯠꯄ ꯗꯦꯠ ꯕꯣꯗꯤꯗꯣ ꯕꯦꯜ ꯆꯥꯅ ꯊꯥꯡꯒꯠꯂ ꯄꯨꯔ ꯆꯠꯂꯤꯅꯦ ꯃꯁꯥꯗꯣ ꯑꯃꯐꯥꯎ ꯂꯧꯕ ꯌꯥꯗꯦꯕ ꯑꯩꯈꯣꯏꯕꯨ ꯀꯃꯥꯏꯅ ꯂꯩꯗꯣꯏꯅꯣꯕ ꯃꯐꯝꯗꯨꯒ ꯇꯁꯦꯡꯅ ꯃꯥꯗꯣ ꯕꯦꯜ ꯆꯥꯅ ꯊꯥꯡꯒꯠꯂꯒ ꯑꯍꯟꯗꯣ ꯃꯥꯒꯤ ꯗꯦꯠ ꯕꯣꯗꯤꯗꯣ ꯂꯧꯕ ꯌꯥꯗꯦꯕ ꯃꯥꯒꯤ ꯃꯇꯨ ꯃꯆꯥꯁꯦ ꯁꯦꯀꯦꯟꯗꯔꯤ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩ ꯑꯝꯇ ꯆꯠꯂ ꯌꯦꯡꯕꯤꯌꯨ ꯁꯥꯔ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯂꯩꯔꯝꯗꯣꯏꯅꯣ ꯑꯩꯁꯦ